Manipur top channel ki maikei digi maru ebi ipauk sung memna thamjagi hanba thajana weba paukra memna thamjagi Amit Shah na CM Biren amasum MLA singa wa khana khriari Union Home Minister Amit Shah na ngas Manipur ki Minister N Biren singa amasum MLA singa tungan unadun opposition ki maikei digi government sida pirak liba safu si ngak thokna bu wa khana khri Haukiba yum sakasa numita New Delhi da thunglakiba Minister N Biren amasum Council of Minister yauna MLA taruka tungan ngasi Union Home Minister Amit Shah ga Unakhi banari iti barat na phangwa paw ke likhun gi matung ina Union Home Minister na Minister N Biren singa khaktam khan unaraba matung da MLA amasum Minister gi team maduga tungan Unakhi makata na ngang numitang Minister N Biren singa na lusingba team maduna New Delhi thadoklinga gi mamangda Home Minister na punna unaduna mipam pangthokhi banari Paugil likun asin hairibana laita adana laidiba Manipur gi phibam masida ikui dana pangthokkodoriba Manipur Legislative Assembly ki mifam masida opposition amasum Minister N Biren singabo yaningdaba BJP ki MLA singi maraktagi mahakpu laukthoknapagi damak no confidence motion thanganaba thaurang torakpa ye habigi paw leibadigi madubu karamna thengnagadage haibigi matangna ngarang Union Home Minister unaba aduda khanaki hairi Amaromdana Zirigi Manung Hanjin Badalaba Yung Kia Nauna Akai to Tualam Lady Ziribam Matam Sang Tuaning the Tagdok Topa Lepluraba Matung Hanak Nong Manini as they can count the Namuk Ziribangi Manung Hanjin Labor Maitegi farmhousing Akai to Tuanba Yungi Zingayauna who do not Pubulina Uwa Fau Yantatuna Akai to Tuanvigi Tabak left and a shutter lady Kuki Kulai Pibis in the Paduna Hatopikiba Soibam Sarat Kumargi Zairol Popi village the liba farmhouse among around Nutil Pung Mari Rom Taba the wide Masakang the Bamu Krana Rubber Naba Mesin Pak to Pukiba Fishery digi ising Tadok to Nga Padokibigi Awapa Mayungaringa Narang Ayupung Taramatirum Taba the wide Latin Kal village the Lazaba farmhouse ki Tong Tugaiduna Manung the labor Posekia Ama Pak to Pukibigi Tautok Tokli Thajani wariba press na phamu pawma ki matung inadi masidana tana Assam Rifles ki sobedar oina hauji Shillong da mathak tawduna lairiba Kasa district Assam dagi Layangjam Prem Kumar Singh apokpa L Manda Mohan Singha gi ziribam gi Lathingkhal leiba farmhouse amasunga numidang waram yungi zinga yauna yumadura leiramba posai sing phaktunu pukibadana tana mafam aduda hauba kwa pambi sing phawba yantatunu amata thualam lairi Tentang na thamjagi atopa report amadana Kuki sila Nongmei paiduna football sanare Tabada ngakpa amadi akiba thawdo ama Manipur da thukliba irang manung asida Kuki sing na afaba makal gi khulai sing paiduna maitai khun sing da landaba kaknatana Lampak Nongmei yanuna football sanabagi video viral oirakli Viral video duda Matonda angang masugi ribbon kiba Nongmei yan nupa mana makuta Nongmei masu paiduna football sanaram dagi warm up tawbagi video social media influencer amana thagalakpadagi viral oirakibani video thagalakliba social influencer adu statusigi kangpokpi district gi nemadi video adu atopa miyoi kya su AKM di M series ki assault rifle sing paiduna lampak adugi akoibada ball kautuna leibigi saktamuki miyoi sing aduna Sejinari Nongmei sing adugi matonda angang mamasugi ribbon sing punki video adu uriba mapam adu kangpokpi district ki manung sana leiba ke gamnom phai gi L Naujang Kepzet Memorials Ground mamang thagi tang kundagi chatharaku football tournament amani haiba wafam yauri mapam asi Imphal dagi kilometer yankai ga manga rom lapna leiba mapam amani ye thangba lengjum dagi automatic assault rifle ama yan bamadi Kunama poidana football warm up tawriba nupa duna litliba jersey dugi mamangda sanathang haina thaba uyamadi maning thangba sarukta miyoy dugi mamingda jersey number 15 gina kepgen haina mehek singna thari khulai matik sana paiba miyoy singna lampa adugi akoibda jagoi saduna madi football kauduna laidiba singa dugi helmet amadi lengjumda thietpa angang mamasugi logo duda Kuki National Front P KNFP haina thabig saktam ure nisu paus na makatana report tawri Panam Pauxi ki Maruiba Paukra Mamna Thamzari Ahmada Nupi Singda Sathaba Sexual Harassment Gimatanga Sensitization Program Pangtokre Sexual Harassment of Women as Workplace Preventions Prohibition and Redressals Act 2013 Gimatanga Sensitization Program among Sinita Pachutek the Labor Directorates of Information and Public Relations DIPR Gi Auditorium the Pangtokre Manipur State Commission for Women's MSCW na
DIPR kusam pangthokiba thauram madura sip case oina saruk yakiba chairperson Thomlip Tilingpham Mongsangna hai ngasi pangthokiba thauram masi maru oina thabak mafam singna sathaba harassment amadi masigi prevention prohibition and redressal ga mari leinaba tuan issue singi matangna nupi singdi hena khangana ba pangthokuni thabak mafam sing changsata sada yankhaidi nupi sing oirabasu tuan ba makhal ki harassment sing nupi singna mayonari amaromdana apokpa marup sanglen awaba phongdorakli matam sana hauna sang apokpa marup ki ahan taraga nithuki thaudang lobiramba ahan ibungo lauremba mangol jaw Hongu tera khongda leibana apokpa laining maitei inat chakhotna bigidamakta lamdam koine satuna thaudang loromba ahal asina masagi sei maudraga mari surakpada punsi mato lomduna mapugi khuya khara sangjakre ahal asina laikhidabada apokpa marup sanglena awaba phongdorakpaga loinana ahan ibungo mangol jawna mapugi nakta nungsi leinam oina tiluna bigidama apokpa marup Sanglen Singjamai Akampat ki masa manai punamana Singjamai khetri lekai de leiba okram gi Surendra gi sangaida mikup samaga kun lephatuna awaba phongdokhi makasa tharak poina kanglai paki mairagi editorial myamna thamjagi BJP MLA minister kyana satar flight tonglaga kumbha mela yaw satpa Hiang tanari ngai tumbagi sel thawi haibagu Manipur thokliba tha kun helaba lana si BJP lenga sina loisinba ngamdana leibak miyamna haifam khangdana awaba mayukna duna leiringai sei asida BJP gi MLA amadi minister kyana satar flight tongduna ahingi matamda kumbha mela yaw satpa haibasi khwaidigi ngakpa ama haibadu oiri kumbha mela gi Tribeni sangamda kumduna iruptuna laison tinsol tawba sida Manipur gi minister masamak saruk yari Laitaba Manipur ama oina bigidamakta taibang mapuki mafamle thauni jakhiba siburi thagani adubo Manipur gi asuk war matamasida selyam tinglaga satar flight tongduna kumbha mela yaw saliba si maram sabra satar flight tongduna saliba minister amadi MLA singaduna satar flight tongbugi senfamadu masa masa gi free khawdigi putholaga tongbra haibadasu Manipur miyam da mayek sing khangan pamthui hauju Manipur gi sel tungi phibam laikha ta aduna lairibani Maduna lengana leibak miyamgi sakot thaurangi thabak paikhanaba sel phawba matik sana leitabadagi awaba mayuknaribani asigumba leibak ki luraba matam asida lengak sasan tawriba BJP gi MLA madi minister singna sel thum likna sijunaba mathoktai loinana leiba asigi sothariba sel thungi phibam asi phaganaba su lofom tokpa thaudang adu lengakna sapsana launa ba khona bigadabani yamna ngaklibadi numidang satar flight tongdur imphal dagi sakhiba du Delhi gi rusingba haibisi Prime Minister amadi Union Home Minister CM na lusingduna BJP gi MLA Minister singa loinana unaduna Manipur da thokliba lana si lusinana ba taksin ba satlibani haina lebak miyamna nungai ba phawki aduba masigi ona tainabada kumbha mela da saruk yaba satpani haiba khanglakpa matamdadi BJP lenga asigi MLA Minister singa madi Minister na Manipur da thokliba lana si lusinana ba khona ba pamdre makhoina Hedo herang da tauduna laining laison tawbagi mingda matam amadi sel manghalabra haibigi uhang miyamna hangnaba hore hauji khwaidigi mathau tari bisi kari no hairabadi Manipur gi minister masana lusingdur atai BJP gi minister sing MLA singa amat oina punsinduna Bharat ki prime minister unaduna Manipur thokliba lana lusinana ba hona biu haina takshin basini adubu tawpham thokpa leiba ki thaba asidi thaba oina pangthoktuna ona tainaba lambida sattuna leibugum tawbasi Leibak miyam atuki matik penadre BJP lenga asida leiriba minister amadi MLA sing karigi damakta amat oina punsinduna marebak Manipur kananaba hotnaba ngamdribano makhogi marakta karigi damakta tokhai ta aduna yengthina duna leiba leibak miyam du uhalibano masi lenga loisingna satkadaba lisa sajanati habisi khangpham thui khwaidigi maru oiribudi lenga asigi mapu oiribisi minister ne mara lusingduna lenga sasan tawribani na Indian Constitution na minister amada piriba mathau mangamadu mapung phana pangthoktuna mareba ngakpa ngamgadabani adubu ngamdre haibasimadi haujuk phawba Manipur kangkhong saiduna leiribasina mayek singna takle habiyari se minister ri hauraga atai minister singa madi MLA sing phawba Manipur gi singa masum tamani makta maning tamna sasaba ngamdre lenga ama isauk sauna leina Kuki taba mafam singda buffer zone amadi red zone haiduna laukthokhtuna thamkhibadigi kana amatana masi lansinduna Kuki tariba mafam singda sangma ngamdre masida Manipur lenga nasu karimata haijaba ngamdana kumai yengbugu mi yengduna leibaga sapmanare lenga loisingna kaliba asi
khununa makhongda kalli haibagum Imphal mayol tampaki lam oiriba mafam khara asida mangairi Manipur gi Chief Minister oiba tarabadi Manipur gi mafam khudimok da satpa ngamgadabani adubo Manipur gi Chief Minister di adu phawbu ngamdi maduna matau karamna Manipur gi Chief Minister oiribano haibasi masa matumda wahang laksabani haibasi Chief Minister na khangpham thui adubu sasan pairingai da sakti pairingai da tauningba tawgani lebak miyam warning laga wazo lebak kaining laga kaizau haiberomda thabak sa tharakwa taragadi lebak miyam na asauba para ama soidana tambirakani haibasi khangpham thui maram aduna satar flight tongduna kumbh mela yawu satliba sigi senpham satar flight adu tongduna satliba minister sing amadi MLA sing na pothokra lenga ki sel na satpra haibdo mek sing na khanganpham thui haiba kanglaipa ki mera editorial mem na thamjari Makasa tharak poina to papom US tagi deport tawnaba purakpa matamda pungni furom khongkut punsinduna sittagi insiama phawbu lengbu yadabadigi awaba mayunakhi Harwinder US tagi deport tawnaba purakpa matamda pungni furom khongkut punsinbaga loidana sittagi insiama phawbu lengbu yadabadigi washroom da sangnaba honabada awaba kya mayunakhi haina US aircraft purakpada yaukhiba Harwinder singana phongdokre US tagi India da ahanba base ki wena purakhiba illegals immigrants samaga mari gi manung yaurakhiba Punjab ki Hosipur gi masagi sai nifu suraba Harwinder na phongdokhiba da US tagi India da purakpa gi khongsata pungni furom khongkut punsinba ga loinana ningthina saba phanglakhide sittagi inchi ama phawbo lengbo yadabadagi washroom da sangnaba honabada sa awabo khi khut pulaga sana thaknaba polam sing sana bahairakpadagi sana ba honabada awabo khi Security personnel sing the haijabadagi minute kharadang lauthokpiki India da lakpagi journey edu physical amadi mental gi awabaki crew members sing gi maraktagi amana haira pijaraki US da satuna afaba punsi mahing ama laigani haibagi thajaba thamduna sakibane dubo awaba phibam ama oiki US da maki mari mata amana mari lenaba se sang yaudana pubikhibane mafam adu da awaba kya mayuna khi haina su phongdoki Harwinder gi loinabi Kuljinder Korna phongdokhibada makhoi masano pa ama amadi masano pi ama laire sangom yolgi hingna bohona ramani mari mata thokpa amana America na pugani haina pubibadagi awaba mayona khibani maki mapu roibagi punsida awaba kya thengna badugi matangda video na singbusu thakakhi sei sigi January 15 da maki mapu roibaga wari sanaramki maki mapu roiba Harwinder deport tawgani haibigi paw si yumro nabagi miyo amana hairakpadigi khangmamki US tagi deport tawgadaba miyoi samaga marigi manungda maki mapuroibusi yawe heba paw amada paw tabada yamna nungaitaba phawki Harwinder ga mamang thadagi paw phawnaba phangkhidabagi matangda tribal agent ki makhada complaint amasu file tawki agent adugi mathakta matik saba action lokhanabasu complaint adu da pali makhoigi lamna singma yonduna US ki journey asida lupa lakh ni fugani thoirom sanghibani isa singamadi imung manung yaifuna bani khanduna US ta agent adugi kuthangna sakhibani sanpham singa sisu handokadabani Harwinder gi manaw nupasu awai balamda pham tawduna lairi masina tungi yaifaba phibam amu oiba ngambagi thajaba laiti Harwinder gi apokpa sahi marfuga manga suraba haladu haujik labukta law suduna sial talibani hana saphongtoki amaramda US da gi deport tawrakhiba miyoi samaga mari Amritsar da leiba Guru Ramdas International Airport da thunglakhiba dugi manungda awabagi wafam kya su thengnari deport sing adu ayamana Punjab thagini makoina US ta chatpa du da lupa lakh 30 gi mathakta tingkhiba kya masu yauri Amritsar da thunglakhiba sing adu gi manungdagi Sukhajit Kaur Kaubi Punjab tagi masagi sai 13 surabi nupi ama mahaki khangna sana ba miyoiga lohongna ba satpada US military na detain tawki maki apokpa Kabul su Italy da lairi maki apokpi amadi manaw nupana Punjab ta lairi Sukhajit ejenamagi kuthangna US ta satkibane hairi Amritsar dagi Saranjit Singha kauba miyoy man phongdokhibada mag US ta thunglaba matungda laibakthi ba thawdo du thengnakhibane naha amu oina magna thengnariba kya se awaba mane haina phongdokhi darar kauba Salempur village dagi bus driver amasu khudong thiba taba sidi yauri numit taraga mangani rongi mamang dagi darar na maki bung munungi miyoy singda paw phawna bangam khiri Akshidip kauba miyoy amasu Dubai da truck driver oina bagi damagda satluraba matungda US ta laibak yengnaba amu hana sakhi khongset asida Dubai amadi America da satpada yamnaba sanpham amasu tingkhre maki apokpa laumi ama oina wana masagi damakta sel thana bo honakhibane dubo laibak thiba phibam da lakhi Punjab ki NRI
ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯁꯄꯣꯔꯠ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯟꯅꯆꯤꯡꯕ ꯂꯧꯔꯝꯕ ꯂꯩꯔꯕꯁꯨ ꯀꯣꯛꯄꯤꯅꯕ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯦꯟ 5 ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯒꯨꯖꯔꯥꯠꯀꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯄꯥꯡꯊꯣꯛꯂꯤꯕ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥ ꯌꯥꯎꯕ ꯆꯠꯀꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯇ꯭ꯔꯦꯟ 5 ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯔꯚꯤꯁ ꯇꯧꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯋꯦꯁꯇꯔꯟ ꯔꯦꯜꯋꯦꯅ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯦꯟ 5 ꯑꯁꯤ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕꯅꯤ꯫ ꯒꯨꯖꯔꯥꯠꯇꯒꯤ ꯀꯨꯝꯚ ꯃꯦꯂꯥ ꯌꯥꯎꯕ ꯆꯠꯀꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯦꯜꯋꯦ ꯁꯔꯚꯤꯁ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ꯫ ꯑꯣꯟꯂꯥꯏꯟꯗ ꯕꯨꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯤ꯫ ꯀꯨꯝꯚ ꯃꯦꯂꯥ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯇ꯭ꯔꯦꯟ ꯁꯔꯚꯤꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯅꯕ ꯌꯦꯡꯂꯒ ꯋꯦꯁꯇꯔꯟ ꯔꯦꯜꯋꯦꯅ ꯑꯈꯟꯅꯕ ꯁꯔꯚꯤꯁ ꯑꯁꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯥꯏꯅꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯦꯂꯥ ꯌꯥꯎꯕ ꯆꯠꯄ ꯄꯥꯝꯕꯁꯤꯡ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄꯅꯤ꯫ ꯔꯦꯜꯋꯦ ꯁꯔꯚꯤꯁ ꯑꯁꯤꯒꯤꯗꯃꯛꯇ ꯋꯦꯁꯇꯔꯟ ꯔꯦꯜꯋꯦꯅ ꯃꯥꯡꯖꯧꯅꯅ ꯁꯔꯚꯤꯁ ꯇꯧꯒꯗꯕ ꯃꯇꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫